Sanana Kuramjari Miyam Punamaku. I see it. How we mana over noodle. Meow. I am training a teacher. Nang kadang please kadang jauh lawa, pindah je lawa. Pindah je lawa nang jauh lawa, ay tadi kaya deh. Ay tadi kaya nang lawa. Hello Maya puno aku hamada Sanana Kuramjari. Maya puno aku agi channel da taram noksari. Ado ngasi di ay tu main video ma same gaya ngasi je khanba. Ado video se kari semji ayna khanbada akogi ako shuti nan my birthday ne noodles pakeram piram mewa chauba ado masu kano yauna chase tawraga pharak tana chahaudre aduna aina tum dinda se kenom chaningi charage ngasi di horaga charage na ado aina ne ai charage ai chaningi aina aise chaningi khoningi ain tawbasi khomana aina amta hobiro aina chaningi habado mana haibra hitbra ma dum hobirage na dum loisalo aina mana hobire abako ado ai hojine charaga hairage khomana horamise haubra hautabra ado ai hairage ado mayamsu video se adum yengbiu loiba phawa adum yengbiu ado mayam ai chaba horage hawi haute do kamai thoi do charaga dum hairage ai chaba hodarage Omai chaba hore haubra haudabra khangnen ado ko masina ne aina horen chabada nungaina bane na mana loina thadat bire ba ko mari do yahondra ba ina phare de mari yawraga ai chabaga yam haiti aina ina isu phare na ki ko ma howi de cha do se Mama haidi herame howdi howrami aina moroga khara thawai na haiba ko moroga hape jam thami ne howdi lora kadai no khang ne aise ta da mo ne khangke gening bam da uye ba ko atandana su ke wa zo su ke roye ba ina mo gening ba numi da mam la ye ba du numi du di ai ne hazana ke dingai nungai de ba ado hoji di ai na video do semba hora ba ina ke ba na ina ne kano se video am sema mina noodles se ne chara ge aina chara ba ni myam se yam ko ma se yam hai ge hau su yam hau gre ai phiền thai duna makhon ja tang phajana taram gadaba mande ai na phiền thai ai makhon ja phajana taram maroi hai ga khoi ma na phiền muthalora hai re ne machan bi makhon ja mek sing na ta ningi mai se mutha ka no sai Mok sai ngasi de ina igi ka da oina chara bane ba mai ga than de sa bro sa de nong thi mang bro su mang de machu je imang ma ga ne machu yam thi camera machu je ji weather je mong am ni mi ga masak phaja thon ba do oidre weather se yam thi ba do hele ngasi din da se ai di jamina na mi mo lai de mi di mayam lai yum da di kanam lai de ge mama ga ko pa ga ta sen nga ai ma su ma je yam cha de ko ma cha de ko pa bu ja do jamina mi lai da bi na ai se koi mi ga jamina ba du di oi de thani thanda cha ba ta oi re se
ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯅꯪ ꯃꯣꯔꯣꯛ ꯍꯥꯏꯐꯦꯠ ꯍꯥꯞꯄꯝꯃꯦꯅꯦ ꯃꯣꯔꯣꯛ ꯁꯥꯏ ꯃꯃꯥ ꯁꯤ ꯆꯥ ꯂꯣꯏꯔꯛꯄꯗ ꯍꯣꯔꯦꯟ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯑꯩ ꯆꯥꯛꯀ ꯍꯥꯞꯄꯅꯨ ꯑꯩ ꯆꯥꯖꯔꯔꯣꯏ ꯁꯨꯝꯕꯗ ꯆꯥꯔ ꯄꯨꯛ ꯃꯧꯈꯠꯄꯅꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯝꯗꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯛ ꯊꯨꯡꯅꯕ ꯍꯧꯒꯠꯅꯔꯦ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯔ ꯇꯧꯈꯠꯅꯔꯛꯇꯣꯔꯦ ꯁ꯭ꯋꯥꯏꯁꯦ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯏꯪꯕꯒ ꯊꯛꯆꯟꯗꯅ ꯉꯁꯤ ꯑꯔꯨꯝ ꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯈꯅꯥꯎꯁꯨ ꯅꯥꯔꯤ ꯇꯧꯏ ꯑꯁꯤꯁꯨ ꯂꯩꯔꯒ ꯏꯊꯟꯇꯒꯤꯅ ꯊꯛꯅꯤꯡꯗꯦ ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯗꯣꯔꯤ ꯍꯥꯏꯅ ꯃꯥ ꯍꯧꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯖꯟꯅꯔꯒ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯤꯔ ꯈꯪꯗꯦ ꯃꯣꯔꯣꯛꯇꯤ ꯉꯥꯛꯇꯪ ꯍꯥꯞꯆꯜꯂꯝꯃꯤꯅꯦ ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯑꯩꯕꯨ ꯁꯤ ꯆꯥ ꯂꯣꯏ ꯉꯝꯗꯣꯏꯕ ꯃꯣꯔꯣꯛ ꯁꯥꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯥꯅ ꯁꯣꯝꯗ ꯌꯥꯔꯦ ꯄꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯃꯣꯔꯣꯛꯅ ꯃꯥꯅ ꯍꯥꯞꯆꯜꯂꯤꯃꯦꯕ ꯁꯣꯝꯗ ꯑꯩ ꯐꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯣꯛꯑꯦ ꯍꯥꯏꯔꯁꯨ ꯄꯣꯠꯇꯣ ꯄꯥꯝꯃꯨꯅ ꯑꯗꯨꯝ ꯆꯪꯅ ꯑꯗꯨꯝ ꯆꯥꯁꯟꯗꯣꯏꯕ ꯑꯩꯅ ꯍꯥꯟꯅꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯂꯪꯊꯣꯛꯄꯤ ꯍꯧꯖꯤꯛꯇꯤ ꯄꯥꯝꯃꯨꯕꯁꯦ ꯈꯔ ꯈꯔ ꯈꯪꯉꯛꯑꯃꯤꯅ ꯉꯁꯤꯁꯦ ꯊꯤꯕꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯃꯣꯏꯅ ꯆꯥꯎꯃꯤꯟ ꯆꯥꯕ ꯃꯣꯃꯣ ꯆꯥꯕ ꯑꯗꯒꯤ ꯑꯍꯥꯕꯤ ꯆꯥꯕꯒ ꯁꯤꯡꯖꯨ ꯆꯥꯕꯩꯒ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕꯀꯣ ꯑꯩꯗꯤ ꯇꯧꯃꯤꯟꯅꯕ ꯃꯤ ꯂꯩꯇꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯧꯕꯕꯨꯗꯤ ꯑꯩ ꯇꯧꯔꯒꯦꯕꯀꯣ ꯆꯥꯕꯗꯣ ꯃꯤ 2-3 ꯁꯨꯔꯒꯗꯤ ꯆꯥꯕꯗꯣ ꯍꯥꯎꯋꯦꯕ ꯏꯊꯟꯇ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯏꯉꯁꯤ ꯆꯥꯎꯃꯤꯟꯁꯦ ꯆꯥꯒꯦꯅꯉꯁꯤ ꯆꯥꯎꯃꯤꯟꯁꯦ ꯆꯥꯔꯦ ꯑꯩꯅ ꯋꯥꯈꯜꯗ ꯈꯜꯂꯦꯕꯀꯣ ꯑꯩ ꯑꯍꯥꯕꯤꯁꯦ ꯑꯝꯇꯪ ꯆꯥꯒꯦꯅ ꯑꯍꯥꯕꯤꯒꯤ ꯑꯝꯇꯪ ꯆꯥꯒꯦꯅ ꯑꯗꯣ ꯑꯩ ꯏꯊꯟꯇꯗꯤ ꯆꯥꯅꯤꯡꯗꯦ ꯆꯥꯃꯤꯟꯅꯗꯕ ꯃꯤ ꯂꯩꯇꯕꯁꯤꯒꯅꯦ ꯑꯩꯁꯦ ꯆꯥꯒꯦ ꯈꯜꯂꯒ ꯑꯩꯁꯦ ꯆꯥꯗꯅ ꯂꯩꯔꯦ ꯑꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯅꯤ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯍꯥꯕꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯌꯥꯝ ꯇꯧꯅꯤꯡꯉꯦꯕ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯃꯈꯥꯗ ꯑꯗꯣ ꯑꯩꯉꯣꯟꯗꯅꯦꯀꯣ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯀꯣꯃꯦꯟꯗ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯚꯤꯝ ꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯅꯅꯦꯀꯣ ꯑꯩꯉꯣꯟꯗ
ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦꯕ ꯍꯥꯏꯔꯛꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯁꯦꯝꯕꯤꯔꯣ ꯍꯥꯏꯅ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯟꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯗꯣꯏꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯤꯒꯤ ꯌꯦꯡꯕꯗ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯁꯦꯝꯅꯩꯌꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯁꯨ ꯁꯦꯝꯅꯤꯡꯉꯦꯕ ꯃꯥꯅꯁꯨ ꯍꯥꯏꯔꯛꯄꯅꯦ ꯑꯩꯁꯨ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯁꯦꯝꯃꯛꯀꯦ ꯍꯥꯏ ꯑꯗꯩ ꯃꯥꯅ ꯈꯜꯂꯝꯒꯅꯦꯕ ꯁꯦꯝꯗꯤ ꯁꯦꯝꯒꯦ ꯍꯥꯏꯗꯣ ꯁꯦꯝꯃꯣ ꯍꯥꯏꯔꯒꯗꯤ ꯁꯦꯝꯃꯛꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯈꯣꯠꯄ ꯀꯗꯣꯝꯗꯩ ꯐꯖꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯈꯪꯖꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯈꯣꯠꯄ ꯑꯃꯗꯣ ꯍꯩꯔꯔꯣꯏꯗꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯗꯣ ꯈꯤꯇꯪ ꯇꯞꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯀ ꯂꯥꯛꯑ ꯃꯇꯝꯗ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯀꯣꯟꯅ ꯃꯣꯏꯅ ꯄꯥꯏꯕꯤꯔꯒ ꯀꯣꯟꯅ ꯀꯥꯞꯄꯒꯦ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯖꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯗꯨ ꯃꯈꯥꯗ ꯁꯣꯏꯗꯅ ꯅꯣꯡꯃ ꯁꯦꯝꯖꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯍꯥꯏꯕꯒ ꯃꯇꯝ ꯆꯥꯅ ꯁꯦꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯣꯔꯣꯛ ꯁꯥꯃꯟꯅ ꯅꯥꯇꯣꯟꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯑꯩꯅ ꯃꯤ ꯑꯅꯤꯒ ꯆꯥꯃꯤꯟꯅꯕ ꯑꯩꯈꯣꯏ ꯆꯟꯕꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯌꯥꯎꯔ ꯆꯥꯃꯤꯟꯅꯕꯗꯣ ꯑꯣꯏꯗꯤ ꯋꯥꯔꯤꯗꯣ ꯁꯥꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯌꯥꯕ ꯑꯗꯣ ꯏꯊꯟꯗ ꯑꯣꯏꯔꯕꯩꯅꯦ ꯏꯊꯟꯗ ꯉꯥꯡꯕꯗꯩ ꯆꯥꯕꯗꯒꯤ ꯏꯊꯟꯗ ꯑꯣꯏꯔꯒ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣ ꯍꯥꯏꯅ ꯄꯤꯔꯕꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥꯁꯟꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯅꯃꯨꯟꯅ ꯆꯥꯕꯗꯨꯅꯗꯤ ꯆꯥꯁꯟꯕꯁꯦ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒꯤꯅꯤꯗ ꯅꯨꯡꯉꯥꯏꯇꯦꯕꯩꯁꯨ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯝ ꯇꯧꯕꯗ ꯏꯁꯥ ꯏꯊꯟꯇ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯑꯅꯤ ꯁꯨꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯕ ꯊꯛꯄꯒꯤꯁꯦ ꯆꯥꯕ ꯊꯛꯄ ꯁꯨꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯁꯦꯝꯖꯗ꯭ꯔꯤꯁꯦ ꯑꯁꯤꯒꯤꯅꯦꯕ ꯏꯊꯟꯇ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦꯕ ꯃꯣꯔꯣꯛꯁꯨ ꯐꯖꯅ ꯁꯥꯔꯦ ꯊꯥꯎꯁꯨ ꯐꯖꯅ ꯍꯥꯞꯄꯝꯃꯦ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯃꯁ ꯑꯅꯤ ꯇꯧꯅ ꯍꯨꯛꯅ ꯆꯥꯔꯕꯅꯤ ꯑꯩꯈꯣꯏ ꯃꯥ ꯍꯧꯕꯁꯦ ꯍꯥꯎꯃꯟꯗꯅ ꯃꯌꯥꯝ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣꯁꯤꯅ ꯇꯣꯏꯅ ꯊꯥꯡꯒꯠꯂꯤꯉꯩ ꯚꯤꯗꯤꯑꯣꯁꯦ ꯂꯦꯞꯇꯅ ꯁꯦꯝꯃꯤꯉꯩ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯃꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯍꯩꯔꯛꯇꯣꯏꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯁꯦꯝꯒꯦꯗꯤ ꯈꯟꯖꯔꯤ ꯑꯗꯣ ꯁꯦꯝꯒꯦ ꯍꯥꯏꯔꯒꯁꯨ ꯍꯦꯛ ꯁꯦꯝꯕ ꯉꯝꯗꯦ ꯅꯣꯡꯃꯁꯨ ꯑꯗꯨꯝ ꯈꯪꯍꯧꯗꯅ ꯍꯞꯇꯥꯗ ꯁꯦꯝꯗꯣꯛꯈꯤ ꯉꯁꯤꯁꯦ ꯑꯗꯨꯅꯦꯕ ꯑꯩ ꯃꯃꯥꯡꯒꯤ ꯆꯥꯕꯒꯤ ꯑꯩꯅ ꯈꯦꯆꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯁꯦꯝꯈꯤꯕꯗꯨꯁꯨ ꯑꯩ ꯁꯦꯝꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕ ꯑꯗ ꯉꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯣꯊꯤꯃꯪ ꯌꯥꯝ ꯉꯁꯤꯁꯨ ꯑꯗꯣ ꯑꯗꯨꯝ ꯍꯤꯞꯅ ꯂꯩꯔꯝꯕꯗꯩ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯅ ꯀꯥꯟꯅꯗꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯍꯞꯇꯥꯒꯤ ꯑꯃꯃꯝꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣই ꯃꯥꯗ ꯑꯩꯅ ꯃꯥ ꯈꯔ ꯍꯧꯕꯤꯔꯣ ꯑꯩ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯤ ꯑꯗꯣ ꯃꯐꯝꯁꯦ ꯈꯤꯇꯪ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯦ ꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯃꯆꯨꯁꯦ ꯑꯣꯏꯔꯕ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯥ ꯁꯥꯗꯦ ꯅꯨꯡꯊꯤ ꯃꯪꯗꯦ ꯏꯃꯪ ꯃꯛꯁꯜꯂꯒ ꯃꯆꯨꯁꯦ ꯌꯥꯝ ꯊꯤꯔꯦ ꯉꯁꯤ ꯃꯆꯨꯁꯦ ꯍꯥꯎꯁꯨ ꯍꯥꯎꯕ ꯃꯣꯔꯣꯛꯁꯨ ꯁꯥꯕ ꯃꯣꯔꯣꯛ ꯁꯥꯏꯍꯦ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯕ ꯅꯨꯗꯜꯁꯦ ꯍꯥꯎꯅ ꯀꯣꯛꯁꯦ ꯎꯔ ꯂꯩꯅ ꯇꯥꯗꯣꯔꯦ ꯍꯥꯎꯔꯦ ꯃꯣꯔꯣꯛꯁꯨ ꯃꯩ ꯆꯤꯟꯁꯦ ꯁꯥꯔꯦ ꯃꯤ ꯃꯥꯡꯗꯗꯤ ꯁꯥꯗꯕ ꯁꯥꯅ ꯑꯩꯅ ꯉꯥꯡꯉꯤꯃꯤꯀꯣ ꯂꯤꯁꯇꯤꯛꯀ ꯈꯔ ꯇꯩꯁꯜꯂꯨꯔꯕꯅꯤꯅ
ꯇꯩꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯅ ꯃꯣꯔꯣꯛꯁꯤꯅ ꯆꯤꯅꯤ ꯑꯄꯥꯟꯕ ꯂꯩ ꯃꯅꯨꯡꯗꯗꯤ ꯁꯥꯗ꯭ꯔꯤꯕ ꯆꯤꯅꯤ ꯃꯄꯥꯟꯁꯦ ꯁꯥꯅꯅꯦꯀꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦꯀꯣ ꯑꯩ ꯆꯥꯁꯨ ꯂꯣꯏ ꯆꯥꯁꯤꯟꯈ꯭ꯔꯦ ꯄꯦꯡ ꯄꯦꯡ ꯄꯦꯡꯁꯨ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯄꯦꯡ ꯄꯦꯡ ꯉꯥꯡꯕꯁꯦ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯌꯦꯡꯈꯠꯂꯒ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯅꯧꯕ ꯉꯁꯤꯗ ꯊꯦꯡꯅꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯔꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃो ꯄꯨꯝꯅꯃꯛ ꯐ꯭ꯔꯤꯅꯤꯅ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯂꯩꯇꯦ ꯑꯃꯥꯡꯕ ꯀꯩꯝ ꯂꯩꯇꯦꯕꯀꯣ ꯍꯪꯒꯅ ꯅꯨꯡꯉꯥꯏꯕ ꯈꯛꯇꯅꯦꯕ ꯅꯣꯡꯒꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯑꯅꯧꯕ ꯃꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃ ꯊꯥꯒꯠꯂꯛꯄꯗꯣ ꯃꯌꯥꯝꯅ ꯌꯨꯝꯗ ꯐꯝꯅ ꯑꯗꯨꯝ ꯌꯦꯡꯗꯣꯔꯤꯃꯤꯅ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ